Episode asida worldwide ki oiba important news mate khara headlines type tab thamjari ahan bada Bharat ki oina Punjab tagi kisan natraga lomi lising taramari group tawraga yamna akanba khonjel khulawga loina Delhi ki maikai panglakli bani amasung makoi ase Delhi ki nakyayo selakle makoi jibu thatpagi thabak yamna kanna chathari aduga makoi ga loina 1200 tractor amasung thelagari trolley asina chingbasu yaurak lihai aduga side amadagina Khanori hariba border asomdagi su kisan natraga lomi mayam ama group laklaga Haryana gi border asi samlaga Delhi changlakla hotnari haidi aduga makoi ga loinana 800 tractor amasu yaurakli makoi chana thaknawa punamak pumsu suna lomi amagi oiba potloiga loina lakpani hairi handak mukka kisan sing asina changsilakliba khongjang ase yamna important oiba khongjang amani masiga loina Greece ki prime minister Mitsotakis makanopi ga loina Bharat lakli amasung mahakna Bharat lakli base Bharat ta mapan suba raisina dialogue ama yamna chawba program ama lei mauda chief speaker oina role pugadori bani Mahakpu Bharat ki Prime Minister amadi Bharat ki Foreign Minister na yam phajana welcome tawshinkre Canada daki New York chatpa flight ama ngasi accident oibadaki achauba disaster amadagi kankre pilot aduna yangna madugi action lokhaladuna maramdi cockpit tamai horakpani haidi masi engine dagi horakpra karomdagi horakpa masi clarification phangde but cockpit ta pilot laifam ko pilot laifam maduda mai hauna saklakpani flight ase already magi wangadaba wangduna paiba horabaki matungda masigi matungda pilot aduna yangna U-turn loraga plane ase amukka landing tawki Amaronda Pakistan ki election ase chanai naduna lairobagi matungda makoi ase phibam amta lakre haibati Iraq na robagi matungda ya uba phangli haibagi matawaduni haibiyai Pakistan hojik sarkar sembagi mongda laikre aduga semdori se kanarano khoina khalami PTI na Imran Khan gi party na topo konsalaga sem gatra adubu masi ngamdrama ne makoi se makoi majority khomjan bangamdre tasin bangamdre amromda PMLN haibati Nawaz Sharif ki party amadi Pakistan People's Party Bilawal Bhutto khoi gi party ga punkhre amasung makhoida atopasu chongsanduna makhoina majority oire amasung hojik makhoina government sem bayai aduga Shahbaz na next prime minister oibaki chance ta laikre aduga Bilawal Bhutto gi mapa Asif Zardari na president oiba sigi phibam ta lakre Imran Khan Pakistan ki Tehreek Insaf Party se makhoi ga loirana Sunni Ittihad Council SIC makhoi ase pullaga su atopa khara konba ngamdaba maramna makhoi ase government semba ngamdre so hojiki position da Imran Khan amadi ma ki party na government semba ngamdrabani na Imran Khan jail dagi yangna thorakani habisi thoina thajadre aduga aroibada Nawaz Sharif ki party People's Party Bilawal Bhutto khoina joy oikre haibasi haiman bathoklaroi Israel bati Hamas ki marakacha thariba lan ase masina public Gaza gi mising yamna sokle haibisi prithibhi gi kholauni amasung war ase toktuna khodakta ceasefire puraknaba achauba prastav ama United Nations ki Security Council da thagalaki amasung ngarang madugi chawraba meeting ama tawki amasung United Nations da America na handak su amuka veto power use tawkre machina third time ni America na handak amuka veto power use tawriba asina karigino haibadi hauji khudakta Gaza da chathariba lan asibu ceasefire tawba yaroi sini war gi ending position yauna chathangani war se continue ohengani haibani America na nahandagi ceasefire puraknaba amama puraknaba hai kaina hairise masi tawsinaba natradi karino hojik United Nations da makhoi masamakna masagi power use tawraga United Nations ki Security Council da chatharba mayamna ceasefire gi akanbana lawraga daba decision asibu makhoi na veto use tawduna madu lawbi yaroi haina lawhandre amasung war chathosini Prithibida angak wari sutari South Korea dana makhoi da lairiba around 1600 doctors na protest kana thoraki protest thorak lese kaigiro madudi makhoi gi government na anoba doctors khara college singda bharti toraga makhoi bu tamhalaga job pibagi achoba process ama chatharakli sida hairiba
existing doctors hojujik doctors oidra leiraba singsina masi yaning da bani makoina hai karigumba doctors mayam ma thorak labadi aikhoida layeng gi competition laklagani mi amana anaba tara yenglamba se masi phanglaklaroi ama ani yenglaklegani competition laklagani maram masina masi tawganu aikhoi leirisi leire atopa doctor gi dakar oiti haiduna doctor singasina akan ba protest sama torak pani masi chunga ningai wa mani